private ka pagan I50 admaina component ki le amena to samasi playlist na 5 years khagoi ba mai experience blood donation ki oina program ama tawjabasi akoigi yam kanna sorai sam rombola kowa block ki vice president oiba party ki maki su yam kanna cancer ki patient oiba duga everyday blood ki requirement leiba maksi hanasu tungan ba blood ki donation program da mase saru yam biram baita adu mase yam phibam chadana na basida koi gi tongan mo khum tagi manipur gi jaga sing tagi magi blood ki requirement amadi even jenims da athu kai gi darkar leiba leirak patar ga su ekoina donation tawjari basidagi magi khaki natana atop sing su oi donation tawba mokoi ki requirement si piba ngamna ba haiduna jenims ki blood bank sida koi donation tawgi program se pakthok jabani sina nusiraba life sing kanna bagi damakta koi ki angamba dedicated koi ki workers singna sugumba blood donation ki program se ji koi pakthok jabani masida ai samak su pigani noinana atopa mayam amasu pibi bagi koi dal lebini ba mayam sing su pibi doini adu masi blood bank da donation tawbase masi koi tangai fadana yam generously koi mayam lakbiraga kitang paw ma phangbada watwa requirement leire haibada mayam lakbiriba mayam aina thagachari amasu blood donation tawbigini na lakbiriba mayam kimtik phaile thagachari loinana jenims ki koi gi ms amadi director adagi blood bank ki officers sing mayam cooperation PB masih dah ini tu, hanya ngai lihat na, thakak sebab untuk saya.